हौजिक फाउबगी मरोइबा पाउदा लेबाकी दमक काथोखिबा अथौबसिंगबु ngasigi meerolna kaopham thokte haina Chief Minister N.Biren na phongdokhre Kangla gi asengba masak khangnaba hotnabada Kangla museumna achouba thoudang louri Amadi MLA S Rajengi thouwong bu yaningdaba phongdoktuna Sekmaida meeyamna National Highway thingkhre Kurumzari Times of Manipur ki pau mi yang tabiri basingbu Bidyapati mayang lambamna taram okchari hauzik pau sandokna pizari BJP Mahila Morcha ne sinduna ngasi laikhidraba freedom fighter Rani Lakshmi Bai gi chamaga maudra suba mapok kumon thoramga mari leinana motorcycle rally ama ngasi Chief Minister N.Biren na lamthakre nitai pachu thekta leiba BJP gi hanegi office mamangdagi motorcycle rally adu lamtharaduna Chief Minister N.Biren hai aikoina history bu subject ama oina tamli adubu Leibak ki damak thawai katkraba athouba athoubasingbu ikai khumnaba utpagi haina bi leitri BJP ki lengak asina Bharat ki apunba saktam sagatnaba amasung ningtamba phangnaba gi damak thawai kathokhrabasingbu aikoina ikai khumnaba utpa mathau tai haiba firep lauduna thauram asi pangthokpani laikhidrabi Rani Lakshmi Bai manangan na pikliba macha poduna British ki mayokta ningtamba Bharat ama semgatnaba gi damak thauna phana lanthengnakiba Thauna lebi freedom fighter amani haina singthaki BJP ki Mahila Morcha ne sinduna pangthokhiba rally adu Imphal East amasung West ki saruk singda chatlaba tungda party asigi matam kharagi oina hangliba Kanchipur da leiba office da langthum phang oiduna achamba thoram amasu pangthokhi Lamdam amagi horafam khange hairabadi lamdam dugi puari nainaba tabani Manipur gi ariba laifamlen Kangla gi asengba masak khange hairabadi Kangla museum asisu amani Kangla Leibak ki asengba laifamlen amani record ki matung ina Kangla gi park sauba si Anglo Manipur war 1891 gi mamangda square mile amarom park saurami haujikti acre 237.62 romtamak oire maitai gi asengba laifamlen Kangla gi matangda khara makai khange hairabadi Kangla museum asisu maruiba amani museum asida kari thambage haibagi matangda museum asigi assistant curator longjam lilisaga unaba amada Kangla gi maramda miyamda hena khanganaba honabani Kangla da pankiba ningthosing amadi mafam sida phangba polam sing thambani haiki Kangla museum sina interpretation center of the visitors from abroad outsiders and localities mayam sigi interpretation center so adu even students in lakpada awareness pi bida khona kamaina pi ge education center mus oi mase oi kamai oi no habida khona satra sing de lakpa madam sida khoi when objects uliba mayam sida satra sing sida si kaino se moi ahan ba kem khompote se lai se to se da khona moi da education pi ba kano musu dugi system ma khona thamme 2009 gi November kunda matamdugi Manipur gi governor Gurbajan Jagat amadi health minister Parijana museum adu miyamda khusnaki British na palingai matamda saramba saglen amada hangtokpa museum asida Kangla ga mari leinaba ariba masak sing tongana maming thaduna thamle Leibak ta pankiba ningthok sing makoina sizinaramba polam amadi selama phizon yauna mafam sida phangba ariba polam sing museum asida thamle Makhatana assistant curator longjam lilichana hai Manipur gi itias khange hairabadi museum dagi khangba ngamgani gallery ani thongna khaidoktuna yengba lakpa singda Kangla gi maramda khanganna honari mafam asida governor sing union minister yauna masak naba miyoi kaya lakhre school gi mahero yauna miyoi kaya noma kangdana yengba lakle Akhoi ningthaugi Manipur sida palamba Kangla da palamba ningthau sing marin bhai dugi portraits mayam lele lo koina original photographs se phangdadram na portraits soina archives na moina yeng portrait mayam lele duga British officers mayam sigi portrait kram lele duga koina model loina mai da khoi museum sigi mai sida model charga whole Kangla map ama model charga to thamme museum asida yengba lakpa miyoi singna hai ariba polam sing asi ubada pukningda nungsiba ama phawi Kangla gi maramda khangba ngambasi yamna nungai
tungi mirolda kanaba ama piba ngamlagani haina phongdoknaraki yamna chanaga dana sina sini maitini du asini sini na thoi aina khangnaba jinga dana khangma khara so ena hai adu isa da di khangnaba singdo khanga ka na tu di khaw law di chum ni khang haure isa da thai na di history miyam si u ba si da hakchang ga thoudang ni ku de masi yamna la po hamda lei su na tabanina masi dum ai khoi manipur manung sida lei ba khoi metai masa mayam di masi loina mak khangbo u si darkar oyena khanjai ai yo khan daba hana lerabone thajadaba pot mayam ma adagi thaina gi ariba nithau sing ade ariba pot sing je ubu se isa da nung ai ba phaw hairiba Kangla asigi museum asidagi tongan ba mai masing tamliba mahiroi singi khigi study tobam amasung research scholar tobam oibagi yamna khudong chaba amakak piri cameraman debagaloina paudam sriba nabukumar kaopham Times of Manipur Kangla lamsang kendra ge MLA S Rajengi Sekmai gi praja miyamda lalle haijagadabani haibagi dabi tawduna Sekmai bazar da national highway thingmugi khongjang sangsinkhre Sekmai kendra amasung lamsang kendra anigi tainafam oiriba laikan thabi santipur lamgi saruk henjili henjinde haibagi wahauda tha asigi taratereta MLA S Rajengi Scotna Sekmai protection committee ge general secretary bu phuram laba amadi MLA na khamdokpagi mahuta scott singda hena thauna hap khibagada natana miyamda taba nungaitaba wahai sing ngang saklamba adu lale haijagadabani haina advance women society Sekmai amasung Sekmai protection committee na dabi tawribani Mori police station ki manakta laiba Jenjaupaw lambi sembidabagi mayokta ngasidagi maikai adomgi miyamna lambi paring aduda achouba gari sing chatpada athingbatomtv Myanmar lambi ki tongan ba pochai kaya gari achoubada hapkatuna puthokpham oiriba paisambeng phauduna chatliba lambi paring asi sahi kaya gi mamangdagi lengakte semjin binaba haijabada tabidana lakli haina paisambeng village chief thongkhong yang haukipna phongdokhre Yan hanbada ina hainingbashi Paisamveng Chengrepaw Road Police Station 2 Bidyapati masigi lambi se uyik gari chat halaroi kergino airaga lambi se loina kaikhre aduga thong su kairabne aduga hospital su leibne school su leibne aduga angang macha khoi lambi chatba khotba si yam ware adugi me mayam sina lambi si ngasi dagi bon tawkhrabne ngasi su police na mapham kaya da paksana thi humbagi thabak sathakre jingnaba miyoi kaya police na lokhatkhre November 28 dagi hauduna mafam mari da pangthokataba sangai festival thourangi mangoinana security force na lokhalakpa 16 thourangi saruk ama oina ngasisu Imphal East West amadi atai district kaya da park sana thi humbagi thabak sathakre Imphal West district ki oina district asigi additional SP Ops Krishna Tombina lusingba team amana ngasi ayuk sangai porau mamang lekai da thiba humbagi thabak sathaki ayuki pung mariga minute nimfuga manga dagi pung manga ga minute yankhai ga manga fauba sathakiba operation aduda nupa saniga yankhai nupi marfu punna miyoi sahunga kunthra masa masagi saktak se puthok handuna verification sathaki masagi saktak se yaudaba singnaba nupa manga nupi ani makhatana verification chathanabagi damak singjamai police station da sinaki Imphal West ki lamdeng khunau dasu deputy SP Amarjit lamabamna lusingba team amana ayuk pung mari makhai dagi taruk phauba operation sathakiba amada punna miyoi samaga humdra rom verification sathaki singnaba miyoi nipan lamsang police station da sinaki patsoi langjing lamkhai dasu patsoi police station gi OC Dilip nalusingba Imphal West commando amadi patsoi police station gi combined team na patsoi langjing lamkhai da thibahumba gi thabak sathaki maduda punna miyoi samaga yankhai rom verification sathaki adumaku thoidokpa mifa mipundi yaukhide hairi Amaromda Imphal East ki oina district asigi SP ke Megachandra midyeng makhada ngasi ayuk Mantripukri Friends Colony da thiba humbagi thabak sathaki
Ayuki pung mari makai dagi taruk makai fauba sathakhiba operation aduda nupa sanipan ga kunga mari nupi sahunga ama verification sathakhi masagi saktak se puthokpa ngamdaba nupa nimpuga nipan nupi taruk haingang police station da sinakhi hairi Paugi marak thakna break amatang lawzari Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matungda taramna okchari Bharat ki Pradhan Mantri oiramba Indira Gandhi ki chamaga amashuba mapok kumo ningsing thoram ngasi BT Road Laiba Manipur Pradesh Congress Committee Office the phongdokhre thoram aduda wangang leduna Congress Working Committee ki member gaikhangamna Indira Gandhi Bharat ki saknairaba lusingbasingi marakta ama oirambata natana Leibak asigi ningtamba phangnaba hotnarambi luchingbi amasu oiribani loinana mahak mama Leibakku nungsizaba Singthana ngai oiba matik chaba luchingba amani haiki nakalamaromda lakadoriba Lok Sabha mikhalga mari lainana Congress Party na miyamgi mapung phaba sahjok ka loinana soidana mikhal asta mai pakani haibagi thajaba lai hainasu gaikhangamna makhata na phongdokhi ngasigi thoram aduda senior Congress leader youth wing leader amadi Congress ki office bearer kayana saruk yakhi Manipur Mail Pausege senior reporter Ningthau Khongjam Bijorjit Elias Khozina ngarang numidang khanghodana laikhidabada ngasi emjuna sindana Manipur Press Club ta laikhidrabagi maphamda ikai khumnaba utkhre mahak haukiba lisingani amadagi Manipur Mail Pauchegi paumi oina mathau tawrakhiba misakni State Sarkar na su sakhanglaba exaggerated journalist amani mahakna laikhidabada ngasi pause Sigi sinpamda thabak tawribasing amadi mahaki imung manungi miyoisingna haikat laikat tamduna aroiba ikai khumnaba utpaga loinana minute ani tumina leptana ikai khumnaba utki Ngarang Imphal West District Police Commando gi Kangbuna Kanchipur da laiba Standard Robot School manaktagi pripaki kedar ama fare pharaba miyoi adugi mamingna nongmaithem manithoi Elias Mayol chahi 38 apokpa laikhidraba Birchandra Kawi Kaisampat laimajam laikai dagini hojikna thangmaiban Tarung Village da laibani hairi Ngarang numidang athengbada None District ki Kaopham Police Station gi manung chanba Tausang Village NSN IM amasung JUF anigi marakta akanba mongda khuthoknakre Thoudok aduda maikai animakta aso open amatta yaukhiba leite hairi nakalamaromda Arunachal Pradesh ki Tarab District ki All Laptang da Assam Rifles na sathakhiba operation da NSN IN gi kedar ahum hatkre khutlai kaya amasu phagat pangamkhre hairi
Sumang Lila gi Saknai Raba Hairang Khongjam Pitambor ne Laikhidabada Manipur State Sumang Lila Council na Sinduna Laikhidraba Pitambor gi Lairenjam Mayai Laikai Dalaiba Mayumda State ki thakta ikai khumnaba utkre Laikhidraba gi mitamda haikat laikat tambaga loinana minute ani tumina leptuna awaba phongdokhre hairi Amukasu break amatanga lauzari. Amukhan taram na okchari amasung pau makhata na pizari. Meghalaya gi han gi Chief Minister Dr. Mukul Sangmana ngasi More gi Indo-Myanmar border manakta lairiba integrated checkpost ki phibam haktheng na chatuna yengsinkhre. Ngasi gi yengsin khongsit aduda AICC ki Congress Working Committee gi maru oiba member amasu oiriba Mukul Sangmaga loinana Tengnopal Kendra gi MLA D Korungthang AICC official sing MPCC gi General Secretary Debabarta amadi atai mari lainabo official kya amasu saruk yakhi. Tungda More da leiba Hotel Ilorada community leader mayam amadi tongan ba maite Maira Paibi Luchingba Sing Yauna Mipam Amasufang Thoki. Kongsat Aduga Mari Lenana, Paumi Singda Mukul Sangmana, India Amadi Myanmar Anigi Marakta, Lainariba Mari Amadi, Thaudo Watuk Sing Congress Party na Yamna Lumna Lowi. Border area da Lairiba, Mio Singda, Kudong Chaba Kaya Piduna Hena Sakwat Hanaba Amadi, Leibak Anigi Lainariba Mari Asi, Hena Chechil Hanaba, Mathautai Haiki. ये देखिए इंटरनेशनल बॉर्डर जिसको हम हमेशा हमारा देश में रेफर करते हैं कि ये रिमोट एरिया डिफिकल्ट एरिया जितना भी इंटरनेशनल बॉर्डर है वेदर इट इज़ इंडो बांग्ला बॉर्डर इंडो म्यांमार बॉर्डर और इंडो बांग्ला बॉर्डर आवर आइडिया टुडे इज टू सी दैट दे आर नो लॉन्गर परसीव्ड एज डिफिकल्ट एरियाज remote areas. This should be the area where, because of the possible trade and commerce which we should exploit to allow the people to realize their true potentialities, these are the areas where people should become more prosperous, more richer, and that is exactly what we want to see as we look forward to see how these international borders can be appropriately exploited for the benefit of the people from both sides of the border. जब दोनों साइड से म्यूचुअल बेनिफिट मिलते हैं तो people driven agenda will be to ensure better relationship between the two neighboring nations. Then you can resolve all the problems. तब dispute नहीं होते हैं क्योंकि म्यूचुअली बेनिफिट जब आते हैं जनता के लिए from both sides, तो people themselves will then want a very conducive environment, and therefore the government from both sides will be driven by this will of the people that let there be a very conducive environment so that our trade and commerce can progress and prosper, and will enable to ensure mutual benefit for the people from both sides of the border. Border area da lairiba miyoi singi rajniti gi oiba wakhalon khangnaba amadi madugi matung inna lakliba mikhal gi manifesto sembada mateng oinanaba Dr. Mukul Sangmabu party asna thajaba thamli hairi. Nagaland Chief Minister Nephew Riona November kulhumdoi da annual Hornbill Festival haudok lagani loinana Nagaland gi gamena mapan amadi iramdam gi lam koiba sing lakba yengsinanaba tourist police unit hangdok lagani haina thokte. Tourism Department ka khusamnadana police samarom akhanaba training pigadauri Nagaland da lamkoiba singda akhanaba meeting thamlaga asiguma police force asi thamkhibani Hornbill Festival gi matangda mari lainaba department sing police amasung district administration village council youth body amasung stakeholders singi meeting pangthokre.
Union Minister KZ Alphonsena Sanidhanamda Lainingba Humdra Phajin Khibagi Mayokta Khongjang Sangsin Khibasingidamak Phambamda Sangsinkre. Kerala ki Chief Minister Pinarji Bijayangi Yum Mamangda BJP amasung RS workers singna Khongjang Sangsinkre loinana BJP Youth Wing nasu Kerala Sintungna wakat mifam sangsilli. Nakan amaromda Sabrimala Laisangi Trabanans Kor Davasor Boardna Nupi Singh Lord Ayapa Laisangda Sangba Yananaba Supreme Court ta Taksin Gadori. Khongjang loi sing adu nomaizang numita Sabrimala Laisangda irang thorak padagi police custody da thamkibani hairi. Children Cultural Shelter Manipur na sindona numit humni chupna chathagadaba angangi kumhai Manipur Dramatic Union Hall ngasi loisilagani. Festival asida angang singi oiba music, dance amadi drama na jingba kaya utpana mapung oiba saktam oiki ngarang hongdokpagi thoramda CAF and MP PD Minister Karam Syam Department of Art and Culture gi Director A. Sivada Sarmana Zen Dance Academy Manipur gi Director L. Upendra Sharma amadi Children Cultural Center gi President Dr. L. Gojendra Sarmana athoiba mitunglen sing oiki. Thauram aduda wangang aduna Minister Karam Syam na hai angang haibasi tungi yumbini makhoibu piklengai digi hauna aphaba mayonda pubibata natana ningthina sembi sabiba changi angang sing amadi haurakliba naha singna soirakhiba kaya asi haurpham thidoktuna chap chaba lambi ama takpiba changi amaromda makhoida yauriba thoidok hendokpa haithoi sing thoiraba sing khangdoktuna makhoibu ngaklo pigadabani. Masida mama mapasing nasu achouba thoudang changi haiki. Thouwong gi saruk amu oina angang singi oiba saireng thiba khunung isei kabui jagoi maitai jagoi hari haya jagoi amadi usek langmaidong dance drama miyamda utki. Aduna apit organization singna jadi capat pa Manipur ma oina na ba hunar pada sel tumi film su lejada bada haina dana kota dana nari bata riba mayam se ai koi masi recognize to home tui organization sing encourage to home tui hai to kanjara atam chupada social organization ki wajah su literature ki wajah su culture ki wajah su adi theater ki wajah su ngasi phongkhiba pause sinda kari kari maru iba pau yauribagi haibadu amuktang punna khangminasi. Sangai Express Manipur da pachani gi mathakta sikre loktak natna atai government na notify tawdri Manipur People Bill da President ki ayaba phangnaba taksin si Assembly da pokhaiba ASI fare sen phangle Press Club ki Office Assistant Laikhidre Parliamentary Election lising ani taramapan Congress ki di manifesto semnaba thabak haukhre phongdokhre ILP movement chahi kumathoi surukpagi ningsing thoram pangthokre Citizen Amendment Bill chatnaba yaroi haina state government na phongna laugadabani Sangai Festival gi khudong saba lauraga miyam gi hingnabagi lambi sembada henna mityeng changgadabani Nazma Heptullah Churachandpur gi angak pathodok Agriculture Minister gi yaw amaga khunja amagi ok amaga chathoklamle Naharol gi thoudang Assembly Secretariat Complex ta bom pokaikhiba thodok ta chenaba ASI ama fare SP Haksang gi organ pumba chada marfu soksilabasu layengba ngamdana lerakhiba membem HSP na layengkhre Assembly da bom pokhaiba thodok ka mari leinana BSP IG laktuna yengsinkhre Imphal Dimapur lambi da matam kaktaba ban kaukhre Manipur Film Sing censor tawragani Huyanlan Pau World Toilet Day Manipur da public toilet ningthina semgat pagi mami udri ILP Khongjang Changsinba Haukibagi Kumathoi Suba Kumon Pangthokre Laingangna Citizenship Amendment Bill yaningde haina phongna laugadabane Ayush ki layeng asi malem pumbada pamnaba hengadlakle Jayanta Kumar Sana Leibak ILP movement haukiba numit ningsing thoram pangthokre Yelhomi kannaba ain chana hananaba taksinba mathau tare Assembly da bom pokai hanbagi plan tawbada chenaba ama UNLF ki nupi kedar ama fare police BSF ki IG na bom pokai ki bama famyang sinkre BJP Manipur Pradesh ki Vice President AR Khan member ke agaloina na party asidagi tokre ECL Express Jingmi Tami Lup ki member oiba UNLF ki nupi kadar ama fare
Assembly complex ta pokhaibaga mari leinana assembly gi security guard ama phagatkhre BJP na miyam gi dama pangthokani wasakhibasing ngasidi tayon naramle BJP Manipur Pradesh ki VP AR Khan na lusingba member listing ani gi mathakta BJP dagi tokhre amjuna awaba phongdokhre lilonga drug amadi anti social elements sing maru phangna muthatnaba pandamda miyam gi rally chatkre Leibak assembly secretary ki geta bom pokhaibada tengbang chingnaba ama yauna yugi miyoi ani phagatle yelhou mi gi missing lamdam sida hantharakli mitok ki missing na hengatakli thoudang ba angang sing da lotuna leiriba haisingba maning tamna puthok hangadabani Aroibada maroiba pau amuk hanna Leibak gi tabak kathokhiba athoubasingbu ngasigi meerolna kaopham thokte haina Chief Minister N.Biren phongdokhre Kangla gi asengba masak khangnaba hotnabada Kangla museumna achouba thoudang louri amadi MLA S Rajengi thouwong bu yaningdaba phongdoktuna Sekmaida meeyamna National Highway thingkhre Hojikki Manipuri pau matang sa loisinjare ahen ba pau loinana mapal damuk phangbigani